ꯂꯣꯏꯔ ꯌꯧꯔꯛꯄꯗ ꯃꯥꯁꯨ ꯋꯥꯔꯦꯅꯦ ꯉꯁꯥꯏꯗꯤ ꯑꯣꯝꯖꯟꯅ ꯄꯝꯖꯟꯅ ꯂꯩꯕꯁꯤꯗ ꯍꯣꯔꯦꯟ ꯇ꯭ꯔꯦꯟ ꯉꯥꯏꯕ ꯑꯣꯏꯅ ꯃꯄꯥꯅ ꯑꯉꯥꯡ ꯄꯝꯃꯤ ꯁꯣꯝꯗꯤ ꯃꯃꯥꯏꯗꯨꯁꯤꯡ ꯇꯥꯗ ꯃꯊꯟꯇ ꯄꯪꯉꯣꯠꯇ ꯑꯣꯔꯛꯄ ꯌꯥꯗꯦ ꯑꯗꯨꯅ ꯁꯤꯒꯤ ꯕꯦꯒꯁꯤꯃꯒ ꯄꯨꯔꯅꯤ ꯃꯈꯣꯏ ꯊꯣꯛꯄꯒꯤ ꯄꯣꯠꯁꯦ ꯊꯥꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯂꯣꯏꯔꯦ ꯑꯣꯇꯣ ꯂꯥꯛꯑꯦ ꯒꯥꯔꯤ ꯂꯥꯛꯑꯦ ꯑꯣꯇꯣꯁꯤꯅ ꯁ꯭ꯇꯦꯁꯟꯐꯥꯎ ꯆꯠꯇꯣꯏ ꯗꯤꯜꯂꯤ ꯌꯧꯔꯦ ꯃꯌꯥꯝ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯄꯒꯤ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯨ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯕꯨꯅꯦ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯨꯡꯊꯥꯡꯗꯒꯤ ꯑꯍꯤꯡꯗꯒꯤ ꯑꯣꯕꯁꯦ ꯇꯧꯈꯠꯂꯛꯏꯕ ꯅꯣꯡꯉꯥꯜꯂꯛꯄ ꯐꯥꯎ ꯑꯣꯗꯅ ꯇꯧꯅ ꯂꯩꯔꯦ ꯑꯗꯣ ꯃꯁꯥꯕꯨꯗꯤ ꯁꯥꯗꯦꯕꯀꯣ ꯁꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯄꯪꯑꯣꯗ ꯑꯣꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯉꯁꯤꯁꯦ ꯃꯥꯒꯤ ꯑꯦꯛꯖꯥꯝꯁꯨ ꯇꯥꯕ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯂꯣꯏꯕꯒ ꯑꯗꯨꯒ ꯍꯜꯂꯛꯄꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯑꯗꯣ ꯃꯁꯥꯗꯣ ꯑꯩꯗꯤ ꯑꯣꯕꯗꯣ ꯑꯗꯨꯝ ꯀꯩꯁꯨꯝꯇ ꯍꯥꯏꯗꯤ ꯏꯁꯤꯡ ꯐꯥꯎꯕ ꯑꯗꯨꯝ ꯇꯥꯕ ꯌꯥꯗ꯭ꯔꯦꯕ ꯑꯣꯅ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯃꯥꯁꯤꯁꯦ ꯍꯤꯞꯅ ꯂꯩꯔꯦꯁꯦ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯇꯥꯗꯗꯤ ꯀꯩꯁꯨꯝ ꯐꯥꯎꯕ ꯃꯁꯥꯁꯦ ꯁꯥꯕꯣꯟꯗꯦ ꯀꯩꯁꯨꯝ ꯇꯧꯕꯣꯟꯇꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯪꯉꯣꯠꯇ ꯑꯣꯛꯄꯗꯣ ꯇꯧꯈꯠꯂꯛꯄꯗꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯝ ꯑꯇꯥꯗ ꯃꯊꯟꯇ ꯄꯪꯉꯣꯠꯇ ꯑꯣꯔꯛꯄ ꯈꯔ ꯇꯨꯝꯕ ꯉꯝꯗꯅ ꯇꯧꯋꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯨꯝꯕ ꯉꯝꯗ꯭ꯔꯗꯤꯁꯨ ꯈꯔ ꯑꯗꯨꯝ ꯑꯣꯔꯒ ꯂꯣꯏꯁꯜꯂꯣꯗꯅ ꯑꯗꯨꯁꯨ ꯅꯠꯇꯕ ꯅꯣꯡꯉꯥꯜꯂ ꯐꯥꯎꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯤꯡꯕꯣꯝ ꯑꯣꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯣꯕꯗꯣ ꯈꯨꯑꯣꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯁꯤꯅꯤ ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯔꯦ ꯄꯨꯡ 9:30ꯗꯅꯤ ꯃꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯦ ꯑꯗꯣ ꯒꯥꯔꯤꯅ ꯕꯁꯅ ꯄꯨꯡ 7ꯗ ꯑꯗꯨꯋꯥꯏ ꯂꯥꯛꯏꯑꯕꯀꯣ ꯕꯁꯁꯦ ꯑꯗꯣ ꯈꯪꯗꯦ ꯃꯄꯥꯗ ꯊꯤꯟꯕꯤꯔꯨꯁꯨ ꯍꯥꯏꯅ ꯍꯥꯏꯔꯤꯅꯤ ꯃꯄꯥꯗ ꯊꯤꯟꯕꯤꯔꯨꯔꯒ ꯑꯗꯨꯗꯒꯤ ꯑꯦꯛꯖꯥꯝꯗꯣ ꯑꯗꯨꯝ ꯐꯠ ꯊꯥꯍꯜꯂꯒꯀꯣ ꯃꯥꯒꯤꯗꯣ ꯊꯥꯗꯣꯛꯍꯜꯂꯒ ꯑꯗꯒꯤ ꯃꯥ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯄ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯤ ꯑꯩꯈꯣꯏ ꯃꯆꯥ ꯇꯣꯝꯕ ꯔꯦꯗꯤ ꯑꯣꯏꯔꯦ ꯌꯨꯝ ꯆꯠꯄꯒꯤ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯃꯥꯗꯤ ꯃꯥ ꯍꯥꯟꯅ ꯂꯣꯏꯁꯟꯊꯣꯛꯄꯤꯔꯦ ꯑꯗꯨꯗꯒꯤ ꯁꯤ ꯃꯥ ꯇꯨꯝꯅꯤꯡꯉꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯇꯨꯝꯍꯜꯂꯅꯤ ꯃꯥ ꯇꯨꯝꯍꯜꯂꯒ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄ꯭ꯔꯞ ꯇꯧꯅ ꯂꯣꯏꯁꯟꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯅ ꯍꯧꯔꯒꯦ ꯑꯗꯣ ꯃꯥꯗꯤ ꯂꯣꯏꯔꯦ ꯂꯨꯖꯊꯣꯛꯇꯅ ꯂꯣꯏꯔꯦ ꯐꯨꯔꯤꯠ ꯐꯖꯕꯒ ꯂꯤꯠꯂꯦ ꯑꯗꯣ ꯑꯍꯟꯕꯒ ꯂꯤꯠꯂꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯕꯦꯒꯁꯦ ꯑꯁꯤꯒ ꯄꯨꯕꯒꯤ ꯋꯥꯈꯜ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯣ 3 ꯁꯨꯖꯜꯂꯦ ꯄꯣꯠꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯄꯦꯛꯀꯤꯡ ꯇꯧꯔꯤ ꯃꯈꯩ ꯑꯗꯨꯝ ꯌꯥꯝꯈꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯄꯣꯠꯁꯦ ꯈꯖꯤꯛꯇ ꯄꯨꯅꯕ ꯍꯣꯠꯅꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯝ ꯌꯥꯝꯈꯠꯂꯤ ꯌꯥꯗꯦ ꯑꯗꯨꯅ ꯁꯤꯒꯤ ꯕꯦꯒꯁꯤꯃꯒ ꯄꯨꯔꯅꯤ ꯁꯤꯃꯒ ꯄꯨꯔꯅꯤ ꯀꯩꯒꯤꯅꯣ ꯑꯁꯤꯁꯨ ꯐꯖꯅ ꯑꯩꯅ ꯇꯧꯅꯅꯦꯀꯣ ꯑꯗꯨ ꯑꯁꯤꯁꯦ ꯕ꯭ꯂꯦꯛ ꯇꯤꯞꯅ ꯐꯖ ꯇꯧꯅ ꯌꯣꯝꯁꯜꯂꯦ ꯃꯥꯒꯤ ꯍꯥꯄꯛꯄ ꯀꯩꯅꯣꯗꯣ ꯀꯕꯔꯗꯣ ꯑꯗꯨꯗꯣ ꯁꯦꯒꯥꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯕꯦꯒꯇ ꯁꯥꯏꯗꯇꯀꯣ ꯁꯤꯒꯤ ꯁꯥꯏꯗꯁꯤꯒ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯅꯤ ꯁꯤꯒꯤ ꯃꯀꯣꯛꯁꯤꯗꯤ ꯊꯤꯗꯣꯛꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯁꯦ ꯐꯖ ꯇꯧꯅ ꯌꯣꯝꯁꯤꯟꯕꯅꯤ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯄꯨꯔꯅꯤ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯀꯩ ꯀꯥꯟꯅꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯇꯣꯏꯁꯤꯒ ꯌꯨꯝꯗ ꯂꯥꯏ ꯍꯔꯥꯎꯗꯣꯔꯤ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯥꯏ ꯍꯔꯥꯎꯕꯅꯤ ꯏꯃꯥ ꯐꯋꯥꯏꯕꯤ ꯍꯔꯥꯎꯗꯣꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯄꯅꯤ ꯍꯟꯗꯛꯁꯦ ꯑꯗꯣ ꯏꯆꯥ ꯇꯣꯝꯕꯒꯤꯁꯨ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯗꯣꯏꯅꯦ ꯌꯨꯝꯗ ꯆꯠꯄꯁꯦꯀꯣ ꯏꯆꯥ ꯇꯣꯝꯕ ꯄꯣꯛꯂꯛꯄꯗꯒꯤ ꯆꯠꯇ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯁꯦꯀꯣ ꯃꯥꯁꯦ ꯑꯦꯛꯖꯥꯝꯁꯦ ꯊꯥꯍꯜꯂꯨꯔꯦꯕ ꯃꯄꯥꯅ ꯊꯤꯜꯂꯨꯔꯒ ꯌꯥꯡꯅ ꯃꯣꯏ ꯃꯦꯝꯗꯨꯒ ꯍꯥꯏꯅꯔꯦꯕꯀꯣ ꯃꯥꯁꯦ ꯈꯤꯇꯪ ꯌꯥꯡꯅ ꯊꯥꯍꯜꯂꯒ ꯊꯥꯗꯣꯛꯄꯤꯔꯣꯅ ꯃꯥ ꯂꯧꯕ ꯂꯥꯛꯀꯅꯤꯅ ꯑꯗꯨꯒ ꯃꯥꯁꯦ ꯉꯁꯤꯁꯦ ꯄꯨꯡ 10:30ꯗ ꯃꯄꯥꯅ ꯂꯧꯕꯤꯔꯨꯔꯦꯕꯀꯣ 12:30 ꯐꯥꯎꯅꯦꯕ 12:30 ꯐꯥꯎꯅꯦꯕ ꯑꯦꯛꯖꯥꯝꯁꯦ ꯑꯗꯨꯅ ꯄꯨꯡ 9:30ꯗꯒꯤ ꯍꯧꯔꯒ 12:30 ꯐꯥꯎ ꯑꯦꯛꯖꯥꯝ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯗꯣ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯈꯤꯇꯪ ꯉꯟꯅ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯗꯅ ꯌꯥꯡꯅ ꯃꯥꯁꯦ ꯊꯥꯍꯟꯕꯤꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯅꯔꯒ ꯃꯦꯝꯗ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯦ ꯑꯗꯣ ꯃꯄꯥꯅ ꯂꯧꯕꯤꯔꯨꯔꯦ ꯑꯗꯨ ꯃꯥꯁꯨ ꯋꯥꯗꯅ ꯑꯗꯣ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯥꯛꯇꯨ ꯆꯥꯗ꯭ꯔꯕꯅꯤꯅ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯕꯨꯛꯇꯀꯣ ꯋꯥꯔꯝꯃꯅꯦꯕ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯑꯃ ꯇꯨꯝꯗꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯑꯣꯕꯗꯨꯅꯅꯦ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯁꯥꯗꯣ ꯇꯨꯝꯅꯤꯡꯕ ꯐꯥꯎꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯉꯁꯤꯁꯨ ꯋꯥꯃꯟꯗꯅ ꯉꯁꯤ ꯕꯣꯕꯣꯏꯗ ꯌꯨꯝꯗ ꯆꯠꯇꯣꯔꯦ ꯕꯣꯕꯣꯛ ꯃꯅꯥꯛꯇ ꯆꯠꯇꯣꯔꯦ ꯑꯩꯅ ꯍꯔꯥꯎꯗꯅ ꯁꯤ ꯐꯨꯔꯤꯠꯀꯥꯁꯦ ꯇꯧꯔꯤꯁꯤꯁꯦ ꯃꯣꯏꯁꯦ ꯕꯣꯕꯣꯛ ꯃꯅꯥꯛꯇ ꯆꯠꯇꯣꯔꯦ ꯑꯩꯅ ꯃꯥ ꯍꯔꯥꯎꯗꯅꯒ ꯇꯧꯖꯔꯤꯅꯤꯁꯦ ꯌꯨꯝ ꯆꯠꯇꯣꯔꯦ ꯍꯥꯏꯗꯅ ꯃꯥ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯤꯞꯆꯔꯁꯅꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯑꯣ ꯑꯩꯅ ꯇꯨꯝꯍꯜꯂꯦ ꯃꯌꯥꯝ ꯄꯨꯔꯤ ꯈꯔꯒ ꯑꯗꯨꯗꯒꯤ ꯉꯧꯊꯣꯡꯁꯤꯒ ꯇꯧꯔꯒ ꯈꯔ ꯄꯨꯔꯦ ꯁꯤꯁꯦ ꯄꯨꯔꯤꯁꯤꯡꯁꯦ ꯁꯤꯁꯦ ꯌꯣꯝꯕ ꯂꯣꯏꯔꯦꯕꯀꯣ ꯁꯤꯁꯤꯅ ꯁꯨꯝ ꯑꯃꯅꯤ ꯑꯩꯈꯣꯏ ꯆꯥꯅꯕ ꯊꯝꯍꯧꯔꯤꯅꯤ ꯑꯗꯨꯗꯩꯅ ꯍꯋꯥꯏ ꯀꯥꯝꯃꯤ ꯃꯈꯣꯏ ꯊꯣꯛꯄꯒꯤ ꯄꯣꯠꯁꯦ ꯊꯥꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯂꯣꯏꯔꯦ ꯃꯄꯥꯟꯗ ꯂꯩꯔꯦ ꯁꯤꯁꯦ ꯒꯥꯔꯤ ꯂꯥꯛꯀꯅꯤ ꯏꯆꯥꯅꯨꯄꯥꯁꯨ ꯂꯩꯔꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯦ ꯃꯄꯥꯅ ꯁꯤꯗ ꯂꯩꯔꯦ ꯁꯝꯅ ꯃꯌꯥ ꯆꯤꯛꯇ꯭ꯔꯤ ꯆꯪꯉꯧ ꯂꯥꯛ ꯄꯄꯥ ꯍꯥꯟꯊꯣꯛꯇꯣꯏꯅꯤ ꯈꯃ
ऑटो लाया गाड़ी लाया ऑटो से नहीं स्टेशन बहुत तो नहीं अंगांगी बैग तो मोट कनी को मसना थाई गलो नन्नू थोय ननाव की बैग तो हाई गलो तारे जल्दी चले ये तो बहुत चले मैम वो चाहिए मैम सी पार्सल चले हम दो कोई नहान की क्या तो सॉरी ये ट्रॉली बैग की कवर दो याद है तो हमारा तो नहीं हुआ मतलब लाई आपको देखना तो कुछ बहुत गेट तक आए 2 बजे ट्रेन 2 बजे छूट गई क्या पास है मैं पानी बोला पाना सिगा mamang da pam Kuing bemana auto manu sida aina ne topi si sumai haida thonya ma udra ba ko ale mathak da sumai haigat pire ma kuing ba mapan da thokla pa se kadai da thoklai no aina lai di kadai ma pam na lai se ga mana di ni hai ba ko kan di ba mana kan li ne mana di ni hai da na na lai ngere ma कोई स्टेशन जाओ लोअर जाओ पता मासु वारे ने सादी ओमजना पमजना ले बस कोरियन ट्रेन मनु जंगा लथोक फिदो सादी तुम लाई मा लानिदा ngak dik tegi ngak lथोक फिरे माउस वारे ते से हाइदो से dik dik लथोक फिरे ngak मा amana mati monja amana kat train ngai boy na mapana angang pam son ma mai tu sing tu bi je thegal le ai thabiu ne ha jare train lagri hijifo pung mari ta san la e train la em ha briwan ta ne ro train la e ekte yaw dai train tu train thagal le mang loi moi ne AC thabi rak ta bagi AC je ekte thagal le olang na si janu ka su olang man da masu na tang kap thui ai di harao le परिक्रमा पे जा रहा हूँ और मंदिर नहीं जाऊंगा थोड़ी भी दिल्ली जाऊंगा मुझे मना ये लोग भी ऐसा करेंगे हम क्या हुआ नहीं वैसा रहता है तो जिसको बोलते हैं ना मैं इवन शादियों में भी नहीं गया दो पिज़्ज़ा लौहौरे पिज़्ज़ा मुशा लगे पिज़्ज़ा टाइम पिज़्ज़ा दे चानो पाना जानिंगे ने लहौले पिज़्ज़ा लहौरे वीडियो नमी से करी पिज़्ज़ा से दिलो की पिज़्ज़ा ऑनियन पिज़्ज़ा सी कई नो गम चासन नु दसना चा गु चा दो बतु चासन लगा हापो सुपर दिल्ली जाओ रे मैम न्यू दिल्ली जाओ रे चानो पाना बेगम पाना फिरोजपुर कैंट छत्रपति शिवाजी पंजाब में मैम अखोई न्यू दिल्ली जाऊरे अदो हौजिक सेनिग्राम गरदा चंगाइने अदो ngahak ट्रेन की मतम वाटलेबको अदुगी ngahak से पोथाबगी दमक चंगे तुम स्टेशन दा लेदो सरो सिदा ओइना दुम स्टेशन की एक मनाक्तने बको सेनिग्राम गर से अदुना से दुम चंगे सिगना पोथाबदो मरांग काइना आइदी नुंगाइना पोथादरनिको अदुगी दमक सिगा ओइना चंगे पोथारे मुझे हजी इचानो पासो क्या नुंगाइना मासु सानारि ngसादि फाजिन पुनसिन थम्बदो मदो वाजरे बा मांगा आदिगी अदुन एक थादोपगा कोइ चोंग माना अदुने हजी से अयु की पुंग मंगा तरुक तारे को खोइना थुंगबदुना पुंग मंगा तारे असुम होनारि दुम कुमथारी अमा तवरिंग दुम से जौरइंग दु पुंग तरुक तारे अदुना होरेन पुंग 11 की ट्रेन नि अदुना हजी मतम वालेना सिजे सिदा ngha पोथाबगी चंगे अदुने मैं ngasi की वीडियो सिदी स्वाइ से लुसन जरगे मथंग नेक्स्ट वीडियो दा युम जोबगी वीडियो चरागे दिल्ली दगिना कनो फावबगी को युम जोबगी वीडियो से उच्चारागे नत्रबदी वीडियो से यामना सांगदोखरनी बको अदुगी मैं वीडियो ngai बिरमको नेक्स्ट वीडियो सु बाय बाय